N.Biren की केस लोइसिन्नाबा तक्सिलगली मणिपुर थोक्लिबा इरांग असिगी मतंगदा हानागी चीफ मिनिस्टर नोंथोमा बिरेन की खोंजेलनी हाइबा ऑडियो क्लिप अमा वायरल ओइरखिबगा मरी लेनना चथरपा केस असिदा मतम यामना लौबा सिलाइबक थिबनी अथुबा मतमदा हियरिंग लोइसिन्दुना तंगताबा वारोसन अमा पुरंगनबा Kuki Women Organization for Human Rights KWOHR na thadorpa Cherol amana mari lainaba stingi puning chingsili Cherol aduna makhata na hai Manipur gi irang asina maram oiduna miyoi kayagi punsi amadi lantum mangkhibagi chapchaba wild fanganbiyu lebag asigi rule of law ngakpa loinana India gi justice system asigi thajaba miyamda leihallu haiba wafam sing palli Manipur da thokliba irang asina kangluk anigi miyoi chahum hena thawai manghankhre hairiba irang asigi matangda hanagi chief minister Nongthoma Biren bu Faraba matungda ingtapagi resolution lakadabani haina Cherol aduna makha taragli Khulai paiduna sel khairamba constable suspend tokre thasigi taratarukta khulai paiduna miyamnagi namduna sel khairami haibagi maralda Bishnupur district police ki MD amumsa houdingna CID SB da attest tawduna leiriba miyoi asi khudaktagi suspend tawre haina Bishnupur district ki superintendent of police Katrimayum Ravi Kumarna thadorpa order amana khangalagli order aduda hai amumchana suspend leiringai matamda mahaki headquarter asi Bishnupur gi district police reserve line da leigadabani mahak makok thongba authorities singi ayabi yaudana headquarter thadokuna chatpa yaroi mahaki constable number 0904240 ni mahak miyamdagi sel khairambagi maralda thasigi taratarukta andro police station gi kangbu amana phakibani Manipur da umang kayam yamna kokthonglibage poppi kayam tharibagi haiba governor na aerial survey tobiyu haina Biren phongdokre Manipur da kumja lisingani kulhumdoi gi me ohumdagi Manipur da thokliba irang asina maram oiraga Manipur gi singi mafam sing maru oina Kuki singna namna khundariba mafam singda tampaki miyoi singna yausinba ngamdaba amadi mari lainaba department singna manung hanjina changsiluba ngamdabana Umangi saruk kaya yamna kokthokliba amadi poppi tharibagi haiba chapchana khangba ngamdri maram aduna lamdam sigi oina umangi saruk kaya yamna kokthoklibra Reserve forest da nauna khul kayam yamna tasilakwa amadi poppi kaya yamna paksana tharibagi haiduna Manipuri governor Ajit Kumar Bahalana masamak yauna aerial survey tawbiyu amadi madudagi panglakpa result adugi matung ina umang kananaba forest ki lamda khopjilakpa sing takthoknaba amadi poppi thariba singi mathakta chapchaba thabak lokhatpiyo haina sengmai kendragi hanagi MLA Ningthaujam Biren na phongdokre wafam asi ngarang mahaki lamfelda leiba quarter da pangthokiba pawgi mifam amada phongdokladuna mahakna makhata na hai iramda masida nongma kangdana drug fabagi paw tarakliba amadi tungi yumbi oigadawriba nahasingbu drug na landarakliba asibu kananaba poppi thaba asi manghanaba governor na thabak lokhatpiyu midop miyang sa sing sangsilaktuna Manipur da thokliba tangdu leitadaba phibam sing asidagi kananaba tampakta eviction tawriba asigumna chingda su chapchana pangthokpiyu midop sangsilakliba singda free tharaga tampakta eviction tawbana praja singda lengaki afaba khongthang asibu misang mikhai naibu oina uhale eviction pangthokpa tarabadi singtam chapmanana pangthokpiyu haina phongdokki Myanmar Junta na sahi sigi December 19 da civil war leirabasu mikhal pangthoklagani haikre Myanmar Junta gi maikidagi ngarang phongdokpagi matung ina Makhoina matam kayadagi mikhal pangthokani haina miyanda thajaba pikibadu leibak aduda hauji akanba civil war leirabasu amadi atopa international monitor singna yaningdaba phongdoklaglabasu sahi asigi December 19 da pangthoklagani haina lauthokre leibak aduda kumjali singani kunmathoi da democratic leibak ama Aung San Suu Kyi na lustingduna leiramba adu military na inturaga anauba lengak ama semlakpadagi civil war lakibani tongan ba ethnic resistance force kaya tholaktuna junta ga haudik fawba lanthengnaribani ethnic resistance force singna control tawduna junta gi lanmi sing changba ngamdaba mafam kaya su yauribani democracy sagatpa forcing amadi ethnic organization singi maikedagi makoina control tawriba mafam sing aduda junta lengak ki maikedagi lusingba Min Aung Hayingna mahaki power adu anauba lengak ama semlaga makadana adumak paibe yanana basilakliba mikhal adu pangthok loi haina akanba warep lauduna leiribani Rakhine State ki nongsup thangbada leiriba Myanmar masa amana phongdorakpada mikhal asi military da power hena pisinbagumani haiki Manipur crisis loikraba matung senmit lon gi wathok amasu lakini sem house haina athobana phongdokre Manipur crisis asigumna thokiba malemgi leibak ama hekta yengluba matamda irang loiraba matung
सेमिलोनगी ओइबा अचौबा कांखोंग साइबा अदुमक थोकली मणिपुर क्राइसिस सु लोइख्रबा मतुंगदा सेमिलोनगी अचौबा वाथोक अमसु लाखिगनी मधु खंगना अखोइना थेंगनबा ngamnaba सेम छाउबा मथौ ताइ हाइना कोकोमीगी कन्वेनर कुराइदम अथौबना फोंदोखरे वाफम असि बाबुपुरादा लैबा सेवा मणिपुरगी होलदा मणिपुर इनोवेटिव यूथ ऑर्गेनाइजेशन दिल्ली मायोना सिंदुना पांथोकिबा From Pandemic to Panic, the Dual Trauma of COVID-19 and Ethnic Conflicts on Manipuri Youth Haiba Hiramda Khana Nainaba Amadi, Mayona Sinduna, August 13 Pangthokiba Ahanba State Level Written Quiz Competition gi Manamatum Yentokpagi Thoramda, Mithunglen Oina Sarugiaraduna Fondokibani. Athouba Makhatana Hai, Sahi Kaya Isu Kaya na Mathang Mathang Nam Chinduna Lakpadagi, Chenmilongi Awaba Kaya Mayoknaduna Laklibani. Masigi mathakta lisingani kunda miyam na awaba mayok na kiba COVID lightsit amadi lisingani kulhumdoigi me ohumdagi tholakkiba Manipur crisis atina maram oiraga Manipur ka hena lairaba state ama oirakani lairaba lamdam amada kanana su lainingde thabak sufam nompham leiba sel thokkadaba mafam chatkiba haibasi miyoibagi mahausani lairaba state oirabadi tokhai taningbagi wakhalon chu lakani Manipur crisis na khwaidagi awaba piribasi nomagi suraga talaga hingjaba amadi mahairoi singdani irang asi loiraba matung ing tapa hanjilake hairabasu senmilon gi lan ama amung mayok narakhigani haibasi khangna kana hona hobagi tangai fadabalei nongmada pung taruk lairik paramba mahairoi singna pung nipan lairik paba pung taruk thabak suramba Sinmi singna su pung nipan suduna aikoi hagot pangamnaba hotnabagi tangai fadaba amasu lakani masigi mathakta Manipur crisis atsi loikraba matungda astauba company kaya Manipurda puraktuna naha sing thabak phanganaba amadi center laingangna special package thadaduna amuk hagolakpa ngamnabagi hotnaba mathautai mahairoi oiringai punsida competition khudingmak Olympic ni khana kana honagadabani competition masa masa dagi training tawduna laklaba matung state level national amadi international level da mai pakpa ngamgadawribani haina mahangna makhatana phongdoki APS ina loba exam da hangkiba Manipur crisis ka mari lenaba wahang chana haloidabani haina MHS na phongdokre Assam Public Service Commission APSC na pangthokiba Agricultural Development Officer ADO lobagi examination da hangkiba Manipur crisis ka mari lainaba wahang adu chana haloidabani haina Mitai Heritage Society MHS na APSC da aiba sirol pisinduna taksinkre Mitai Heritage Society na thadorokba sirol amada thasigi tarada APSC na conduct tawduna pangthokiba examination amada Manipur da thokliba crisis asida Mitai community bunlan uhanba yaba wahang yawba thengnare maram aduna hairiba wahang adubu commissioner non and void ni haina lauktokuna examination asigi evaluation dagi lauktoknaba su taksinkre Public Service Commission haibasi leibak asigi service kidamak misang mikhai arona tup thamdana mathau taba public service sing khananabagi leiba miyamna awang bathakta ikai khunaba thamlibani adubu tha sigi tarada pangthokiba ADO lobagi examination aduda nakal namatagi oiba mityengda yengduna Assam Public Service Commission na asiguma wahang hangkiba si laibak thiba amani APS na loba examination aduda Manipur da thokliba crisis asida Chin Kuki militant amasung Chinjo Kuki zo civil society organization singna lawriba role gi matangda leibak asigi investigation agency NIA CBI amasung Supreme Court na appoint tawkiba committee na Myanmar da thamkiba reporting adubu nathaiduna thamlaga nakal namatagi oiba mityeng yengduna Purup amabu atamna lana uhanaba hairiba examination aduda hangkiba wahangda yana chawna mamitari hiram asigi matangda lup asigi maikedagi APSC da sirol pisinduna taksin kibadu examination committee na yangsili haina phongdorok palaire hiram asigi matangda Assam Public Service Commission gi Chairman Debaraj Upadhyayana phongdorakpada APSC na lawduna pangthokiba examination aduda hangkiba wahangsing adu APSC na set tawbanate tongan ba question sector singna semba wahangsing amuk hana moderator singda makhata na yengsinbagi thabak chathaki question sector amadi moderator sing adu leibak asigi masak nairaba tongan ba university amadi college tagi oiki examination aduda hangkiba wahang adu moderator singna section na lok tawduna thambana commission asina sukari amata mangdongna na khangkiba leite commission asigi makedagi purup amabulana uhanaba sinkiba kari amata leite commission asi neutral oiba body amani hiram asida political gi oiba
thawongsing amata yaukhibasu leite haiki hariba wahang adugi matangda mahangna khangba leitribana examination asigi principal controller na hiram asigi matangda mahaka paw phaunaduna makha ba wafam mangondagi khangbana achumba khongthang oigani hainasu mahangna MHS gi representative singda phongdoraki hairi Karam Siam gi election case lisingani kulhumdoi da pangthokiba Manipur Legislative Assembly gi mikhalda Langthabal Kendra gi MLA Karam Siam na mahagi election affidavit da namthak tawre haiduna SMLA Ozoina thagalakpa writ petition adugi aroiba hearing saliba thasigi kuntaruk da pangthoknaba Manipur High Court ki Chief Justice na khangan khre haidi under section 36 of 2 of the Representation of Peoples Act 1958 ki matung ina Karam Siam na election gi damak file tawkiba affidavit form number 26 adu lali haituna court asida hearing chathaduna lakibani court ki hearing aduda thasigi taramathoi da MLA Karam Siam masamak court laktuna mahaki mathakta tawriba charge adugi defensive statement piba loikraba matungda official witness singi statement ama longnanaba thawrang tawrakpada court asigi Chief Justice na munna taraba matungda chaliba thasigi kuntarukta MLA Karam Siam gi official witness sing adugi statement pinanaba khangan khibani hairi digital ecosystem mabangal kankhat handuna miyamda afaba service pinaba khanakre Governor Ajay Kumar Bahala na share lawduna lenga ki leiriba tongan ba department singi digital ecosystem mabangal kankhat handuna leibak miyamda matam chana service pinaba mifam pangthoktuna khanakre Raj Bhavan da pangthokiba mifam aduda lamdamasigi anga mari leinaba hiram singda AI power case management system lenga ki leiriba e-office servicing hena ningthijana mathau pangthoknaba lamdamasigi leiriba tongan ma khongang amadi khunja singna hingliba punsi mahingda hena ningthina thijinduna mathau taba thabak paikhatnabagi damak geographic information system GIS lenga ki leiriba official social media platform singda improve tawduna leibak miyamda matam chana thuna yangna ipau pinabagi hiramda maru oina khanaki mifam aduda secretary IT and land resources T.H. Kiran Kumar amadi senior officer singna hiram asiga mari lainana mahangna paikhaliba thabak tharam singi matangda akupa report sing presentation tawki hai